Congress manungi irang loisinaba ngasi Chief Minister MPCC ki President amadi Deputy Chief Minister ngasi AICC ka unaba Delhi chatkadawri. Pau Sandonong Pizari. Chief Minister Okram Ibo Binulu Singba Congress Sarkar Manungda Group Ani Thoktuna Minister Sindok Sinjingi Irang Leiriba Asigi Waroisin Puraknaba ngasi Chief Minister Okram Ibo bi MPCC ki President TN Haukip amadi Deputy Chief Minister Gaikhangam ngasi nungthil AICC ki luching basing unaba Delhi chatkadawri. Istv News na phangba paugi matungina makoya home ngasi nungthil pung 3:30 taba matamda Indian Airlines da chatkani hairi. Congress MLA singi marakta Minister reshuffle ki matang da irang haurakliba asigi waroisin ama puraknaba chatkadoriba ngasigi khongjat asigi fall kari oigadagi haiba chapchaba khangba ngamdri amaromda Congress Sarkar manungda haujik Minister oiriba singnasu makhoibu Minister phamdagi lokthokpa yaroi haina AICC gi luchingba singda khanghanaba poram yatba loikrabani. Mamang thagi February ki tang 12 dagi hauraga Assam Jiribam Dimapur dagi FCI ki cheng chingsillaklaga Tha ama hena sangai progda laiba FCI godown da cheng thahandababu yaningdaba phongdoktuna driver singna irang haukre matam kuina sangai progi lambi amadi tidim road ki lambi gi nak yeta cheng yawba tata truck sing matam sangna khamduna laibana driver singda awaba kaya mayoknarakpadagi driver singna FCI authority da cheng thapham athuba matamda pigadabani haina dabi tawki Haujik cheng thanna yawba tata truck chahum humpu hena lambi gi nak yeta khamduna lairi masina praja singna lambi chathok chasin tawbada khudong chadaba kaya mayoknare All Manipur Road Transport Drivers and Motor Worker Union gi General Secretary Maimom Anil na phongdorakpada Manipur Sarkar gi FCS Department na FCI gi godown dagi thagi chingthokpham thokpa cheng chingthoktana laibadagi cheng thapam leitabani athuba matamda FCS Department na chingthokpham thokpa cheng chingthoktuna driver singna awaba kaya mayoknariba si kokhandrabadi khongjang sangsingani haiki Technical Kudungsha, the MMC Gomena to Kangadamni, Kagumba, Nasi Nongini Sing Manusida, Minini Sing Manusida Gomena, Kagumba, Mantanda Taragadi, all Manipur transport drivers and the motor worker, local drivers in the local Filatuna, or winning at home from the Gomena, Masitura, at home drivers in the Awasi Kangagaman, could have the Taranaba, Singadavi. Assam Rifles ni singnaba singna ngarang ayuk anganba pung ahumrom taba matamda hairok laistrom lekai da leiba laistrom boinaw kawba miyoi ama mayumdagi fatuna pukraga phuba yaba phuraba matungda lupa chama piraga thadoklam le hairi ngasi Manipur Press Club ta pangthokwa pawmisinga unabada boinaw masana haikibada Assam Rifles ni singnaba miyoi sing aduna mahakpu maram amata pidana mayumdagi faraba matungda mamit punsinduna mafam kayada puduna fuki hairok ki jaga amada mahak thadoklam kibani Asigumba micham miyamda kihanba thong asi matungda tawdanaba Manipur Sarkar na thigatuna chap chaba thabak lokhat piu haiki noholiga hairoke ya amada aichi mu nongale adu moya mitkum thalok kanadi ayo angan ba haitara upa sam piraga ai phone jing si josatpa thaba kara share ga dingamdinga me ya wan sele adu ga mon upa sam piraga wai wai to silam mo chakai Korea godina ikari no khangde khangta duna ai kari irano antagi aina kari soiru boke to yaw no ai si khangdo ningwa aduga si khangdo po si moina aibu phai ba moi kenona saban sigi moina koi singdo pirak ga di ko makha ta si gi kan ma khongjang ko chakin Churachandpur da laiba hotel Venam da Pampharai Kaubinupi masa ama sina leram kibaga mari lenana police na case ama lokhatuna Paluzam Riken amadi mara leba miyoi sing police na fare hairi thakdok asida chenari basing lekai dagi tanthokpa haina Western Star Club Sagolban Langjing achogona khangalakli misi asigi matang da Pampharai gi JSC na laurakpa thabak khuding makta Langjing achogagi miyamna sagotkani hairi pawgi marak thana tem breng matang Irudio Coaching Institute की क्लास 9 अमसुंग 10 की CBSE SA1 अमसुंग क्लास 12 साइंस CBSE की कोचिंग क्लासेस लागिबे अप्रैल की तांग 13 दगी होजगदोरे याउबियु इरुdio की एक्साइटिंग एंड इनोवेटिव क्लासेस एडमिशन की दमक लेंसिन बिरउ इरुdio कोचिंग इंस्टीट्यूट के संपा थोचोम लेकाय कांगबम लेरक मजिन बिहाइंड बेगो होटल
Admission open Bhakti Coaching Institute Bosem Amadi CBSE की class 9 Amadi 10 की foundation course ni English Math Science Social Science हाइरिबा subject सिंग सिदा experience लेरिबा ओजा सिंग असेम नबा तोंग्रम गुलाम चार लाइसम नंदो सुशील शर्मा सिंगबा ओजा सिंग न ताकपी तंबिगदौरी लागलेबे अप्रैल की तारीख 13 दगी सेशन हौजरगनी मतम अयुक पुंग 5 दगी 3 मखाइ फावबा अफबा महिरोय पुथोकबदा इखोय बिसु सरग याहनबियु Bhakti Coaching Institute लैंग थ अवांग स्कूल हुराई थांगजम लेकाय मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खोइबा अरिबा दाकफम फहनबा ngami tattoo mole freckle na jingbsu लौथोकपा याय हकचांग की अहेंबा फेट पामदबा बॉडी की हेयर लौथोकपा याय ngasimak unabiyu Dr. Madhubala Laser Beauty Clinic MZ Avenue Imphal Delta tutorials for CBSE. Kwakatel Airport Road opposite Oil Pump. Admission open foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 16. Time 10 am to 7 pm. For details please visit Delta tutorials Kwakatel Airport Road opposite Oil Pump. Mountains Coaching Center Chingmerong for class 7 to 10 Bosem. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features 20% fees discount for students securing 80% and above in the previous exam. Fee structure Rs 8,000. Please contact 96123638858. Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4th April 2016. 2 months Sainik, Nabodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details please contact Combined Tutorials Office Sagolban Moirang Merikmachin Bus Parking Imphal. ब्रेक की मतुंगदा तराम नमु ओक्सरी नरेंद्र मोदी ने लुसिंगबा बीजेपी की सरकार असिना भारत शासन तौरपदगी डेमोक्रेसी की वाहन हेंद्रे हाइना यानिंगदब फोंदोक्तुना ngasi मणिपुर प्रदेश कांग्रेस कमिटीना बीटी रोड लेबा पार्टी की ऑफिस ममांगदा वाकत मिफम चथखरे AICC की पक्ताक मतुंगिना ngasi चथखिबा वाकत मिफम अदुदा MPCC की नौना प्रेसिडेंट ओइरबा TN हाउकेप यावना मिनिस्टर MLA अमदी पार्लियामेंटरी सेक्रेटरी यावना कांग्रेस की कर्मी क्याना सरुक याखी पार्टी की प्रेसिडेंट TN हाउकेपना हाइकिबदा नरेंद्र मोदी की सरकार असिना कांग्रेस ना शासन तौबा स्टेट सिंगदा अखनना मियेंग चंगदुना सरकार थुगाइना बहोतनरकपा लेप्ट्री हाइखी ngasi gi sik in protest si AICC की डायरेक्टिव के मखादा democratically elected government sing threaten तौरगा arbitrarily democracy bu हाटोक पीबा मरुओइना कांग्रेस लीड सरकार दा अटेम्प्ट तौबा पार्टिकुलराइज तौबा इंडिया कॉन्स्टिट्यूशन बु माहोइगी अपाम्बा मोंगदा मिसयूज तौबा मथंग मथंग असुमाइना चटपा तारदी द लार्जेस्ट डेमोक्रेसी ऑफ द वर्ल्ड इंडियन डेमोक्रेसी सी मांग ताकना बलाकनी मर्डर ऑफ डेमोक्रेसी अदुगा डिक्टेटरशिप लाकपदगी अदुगम थोकपनी अदुंगासीगी NDS सरकार की टेंडेंसी माखोई की स्टाइल ऑफ फंक्शनिंग असी येंगम मतमदा हिटलर की मॉडल ऑफ डिक्टेटरशिप तो सुपलाक लाओय हाइनिंगाई we cannot rule it out. Therefore we Congress party in India and here in Manipur we stand by the people of India and we stand by the people of Manipur. We are for the people. We have to shape democracy, otherwise we can't save India and we can't save Manipur. Thank you very much. Imphal Hospital UNESCO Club na sponsor tawduna MSU More MCM Morena Eastern Science School Moreda lemna layang bagi camp amangarang pangthokre camp aduda lamdam adongi miyoy kyana ana layang gi khudong jaba longna ki layang ba aduda More yauna Myanmar rom dagi punna miyoy jani parom layang ki darkar oiba hidak langthak sing supi ki camp asigi matangda Imphal Hospital gi Managing Director S Maipak na wafam kaya phongdorakli अखोई के मारो थीम से मयाम अपुनब
unity aduni kainobu nahal mo koina tehi mari mangai mamang de lak chabakanda Myanmar gi maitei ju yawi Myanmar de leibi ba myo kyamom su lak tuna layeng bada koina mateng pang mangam jakhiba adugumna handak su Manipur sida leiba India gi mi makhal mathel kaya punamak layeng wangam jaba loina na Myanmar gi mi busu mateng pang mangam jaba haiba themes wakhalol aduni koina ngasi lakchari base kem aduda layeng bala khiba miyo amana phongdorakpada asigumba lemna layeng bagi kem ama pangthokliba si afaba thabak ni haina thagatpa phongdorakli koi da bide laita lar singidadi amna harause sumna marang marak ta bangthok pirab si matam maram de matam sida laina tina makhan yam me du ko yam harause Imphal Iski Manung Sanba Lamlai gi Nungsikol Park ta Manipur Singju Festival ngarang hawdokre Singju yokhot ba lupna sinno na pangthokba hawdokpa gi tharom da laisem basana jawba Manipur Sarkar gi consultant Dr. R.K. Nimai yauna sili langli basingi mihut kyana sarukya ki Dr. R.K. Nimai na hagi bada lamdam sigi leijari ba top topa Singju gi mahau asina atopa lebak singdagi lakba lam koiba singi pungning singsinba ngamna ba hotna ba masau tai haiki laisem basana jawbona phongdoki bada lamdam sigi Singju gi mahau kaukthokloga restaurant gi amamba ka singi momo amadi chauchau na singbada mahut chinki badagi lamdam masida crime thokpagi chang hengalakli haiki akoi gi sabagi mohong su makoi di khange sigi thasida waxing aba thasida sigumba manase sigumba henjang se chaba phati kai ba se ahlam singdo khangna sumlekha gi puk thanaba hingnana ba khakna taba chari ba poski kanaba aduga kanada ba se khangna charami madon lamdam asida ikoi gi mi singse yamna punsirami wakhal sumla khanba ngamami masa pharami aduga kari tawge haiba matamda ikoi gi laina tina leiramde aduna Singju sigi kanaba se aina haijaba si jidi khara khaktani aduga amuksu Singju sina ikoi da kanaba masu piri kari piri ga haiba matamda ikoi gi Singju haiba si ikoi na hojik sune ikoi gi pakhang leisabi sing hore iba singche makoi cha dabagi Singju gi mahau si makoi da tang dabagi khangda dana makoi se Singju mirai bane na ide dumaina logjai amuktang masi ikoi gi Singju festival se sahi khuding tarokpa ta ga di moi Singju se soidana Singju da ikoi edik oirani aduna Singju chaba hainabi leiramba sigi kanaba se karino hai matamda ikoi gi yum se ikoi gi yum ikoi gi hingol mayam se ikoi hingol se isang sangani matam supada ngarang Mary Immaculate Paris Don Bosco Singmaidongda pangthokiba 38 subai annual Easter singing competition 2016 da Sacred Heart Catholic Church Gaipuina Divine Mercy Choir amadi Paumai Colony na first second third takre Chanura Microfin Manipur gi mapan suba mapo kumon thorong ngasi Palace compound da leba lamyan ba sanglen da pangthokre thorom aduda Nabad Regional Office Manipur gi General Manager AC Srivastava Chanura Microfin Manipur gi Chairperson and Harimati yauna mari leinaba official singna sarukya ki Chanura Microfin Manipur gi Area Manager W Mandakinina lamdam sigi setmilon fagat hanaba hotnabada Chanura Microfin Manipur gi achawa thodang lei haiki pada responsible finance practice haiba sigi zeja koi Chanura Microfin Manipur su yawbangam seki Congress manungi irang loisinna ba ngasi Chief Minister MPCC gi President amadi Deputy Chief Minister ngasi AICC ga unaba Delhi chatkadauri Mijeng tabir punang po amuka hana khurumjari